ngasi numida waram Phangkhiba tungan Manipuri si Phangksingdagi maruoibi ipausing myamna pizagi ahanbada Kanglaipak ki Maira News ta Phangkhiba pawma landslide ta sokpadagi hospital layeng libisingi phibam se Minister Berena Hakchang ni yingsinkhre lupa lising yang khai gi tengbang su khusinakre hawkhiba jun kunga mapan gi hingnongyai da thokhiba Makhuam Tupul Railway Substation landslide ta asu opanang khibadagi rescue toraba matun hauzik Mantri Pukhiri da leiriba Assam Rifles Military Hospital IGAR South Mantri Pukhiri da layeng dunu leiriba singi phibam ngasi Chief Minister N Berena Hakchang na satunu yengsinkhre loinana layeng dunu leiriba soklaba mi singda Chief Minister na hana lauthokibagi matung ina ana layengi tengbang sel lupa lising yankhai su khusinakre Chief Minister N Berena ana layeng bagi senpham khusinaki singa dudi landslide ta sokpadagi layeng dunu leiriba Halbidar Marjison Singa Halbidar Nima Onsu Shepra landslide Haridaya Lamang Rifleman Siddhanta Setri Rifleman Sarangthem Shyamchandra Singha Rifleman Prakash Newar Amadi Sevkinkar Parwani ngasigi Chief Minister gi khongsat aduda hel amadi IPR gi Minister Sapam Ranjan Chief Secretary Dr. Rajesh Kumar DGP Manipur P Dongel amadi ati official kya sutloinaki Chief Minister na hospital layeng duna leiriba singi phibam Hakchang na yengsinduna lenga ki maikei digi tengbang sel khusina khibaga loinana lenga na matam pumbata makhoi damak pambom tingna leptuna leiri loinana soklaba singi phibam phatriba phawpa ningthina ana lengi thabak sathagani hana sphongdokhi hari atopa pawmana kumpura bangam khaigi wathok lenga na athubada loisilu aikhoi gi lamanglaga border fencing tawbudi yaroi UCM India lenga amadi Manipur lenga na kaya thok sabidana thamlakliba kumpuraba Manipur lenga ki wa thok lenga na athubada loisilu lenga na dispute laitaba mafam sing fencing khagani haribasi mafam sing adu karam bano haibadu miyamdana khaisingna khangalo aikhoi gi lamang laga border fencing tawbudi yaroi han United Committee Manipur UCM na lenga ta taksinkre Palace compound leiba Manipur State Film Development Society MSFDS da ngasi pangthokiba UCM gi kungani thoirak suba Foundation ki thoram da wapamasi UCM gi President Jai Chandra Konthaujamna lenga ka taksiladuna phongdokhibani UCM gi mapok kumon gi thoram adura President Jai Chandra Konthaujamna makhatana phongdokhibada Manipur gi ngamkhai gi matang da yamna mamutana khanglaba state asigi miyam gi mihut amana India gi External Affairs ki Minister of State oiribani asiguma tangna phangba tanja si lenga amadi Minister of State asina lemna manghanbigero Manipur amadi center da BJP gi lengak su lairibana amadi state asigi ngamkhai gi expert amana center gi ministry da yauduna external affairs ki thausu pubanina kumpuraba Manipur gi border district ki waroisin asi athubada loisilakani haibe gi thajai kilometer sahumga marfuga nipan sangba Manipur gi ngamkhai gi saruksing hauji sayena duna lairi lengana sayena ba leitaba mafam sing fencing khagani hairibadu akai belaiti adubu karamba ngamkhai gi mafam la sayena ba lairibano karamba mafam buna sayena ba leitabano haibadu Manipur miyam da mayek sengna khanganbiu UCM na lenga na pekhatpa border fencing tawbagi thabakta athing balaiti adubu aikhoi gi ipa ipuna thamlamlaba lam mayek sengna khanglaga ngamkhai sambal kha si haibani ipa ipuna thamlamba lam ngak paibisi aikhoi khudingi tawdangni aikhoi gi lam aikhoi na ngakadabani aikhoi gi lam manglaga border fencing tawbudi yaroi mana makhatana phongdokhibada Manipur gi manung hanjinba mafam singda UCM na lenga ki loisang singa tanaduna tuan ba tengbang kya pibigi thabak leptri Manipur gi manung hanjina khudong saba kya phangdana leiriba khunja sing awaba sing UCM na lenga ki loisang singa tanaduna thengthang kya da makhui khudong sa da singa du ko hanana ba thabak paikhat pa lekre UCM na satharakpa I khungul libegi khongchat makhatana adumak satakigani amaramda lenga na sangshiliba war on drug UCM na sogoli adumapu no makang na faribi yamla drug singa sigi mapu khangdoktuna sayak pibiu drug la lon amada security personnel yawrak liba si lebak thibani makhoi si ahakpa sayak pigidabani UCM amadi Manipur miyam na Manipur gi apun magi saktam gi damak ngasisu khongpham handana lepli hai haina pausna makhatana phongdurakli atopa pawmadana Hairo Kendra gi nupi masa sanipal rom na sarug yadun agnipat scream recruitment center ani Hairo Kendra da MLA Radesh Syam ngasi hangdokre Barata asoba wathogam oiriba agnipat scheme asibu mapung fana sawatuna Hairo Kendra gi BJP gi MLA Dr. Radesh Syam na Kendra sigi manungda leiriba na hasingbu agnipat scheme da mai pangna sarug yaduna agnibir oiningba singi Pre-recruitment center ani Hairo amadi nongpok singmaida hawdokpagi thorama mangasi Hairo Part 3 Ngarau Thel Community Hall pangthokre
ngasi gi thoram maduda agnipat scheme pre recruitment training management committee hairo kendra na silaga pangthuki bangasi gi coaching center hangdokpa gi thoram madugi mangoinana agnipat scheme asi miyamna paksana khangana ba pannamda scheme asi gi paujel puba khongsana masu hairo part 2 litan makhongi lampakti gi MLA Radesham yauna Thawal district SP Jogesandra army amadi BSF ki officer kya yauna namthaki khongsat adura saruk yakiba agnibir winning but naha nupa masa nupi masa sanipal romda agnipat haina thaba furit amamasu MLA Radesham gi mekedi gi yenthoki hairo amasum nongpok singwai da coaching center ani hangdokiba sina India government ki agnipat scheme gi makhar agnibir winning ba hairo kendra gi naha singda lemna recruitment ga mari lainana physical written amasu medical consolation gi matang da akhang hai singna takpi tambi gani hari thoram aduga mani lainana MLA Radesham na phongdokibada agnipat haibis India government ki yamna fajabi scheme ni scheme asina leba sigi sei taragatre surabaduga sahi kunga mathugi makhar lairiba nupa masa amasum nupi masa singda maraiba mazati bu nungsiba wakhalon phone baga loinana leba asibu thogal tawningbagi ihul phone gani hairo kendra gi oina dinga CSC ningsingningai oiba numit oiragani kendra sigi oina agnipat scheme na yawningba masa masana thawai yaujabana hasingna ngasi hangdogliba training center sida thabak patharaba army officers singna lemna training pigani takpi tambigani khi loinana MLA Radesham agnipat scheme gi kanaba kya su marik sumna thamki ngasi gi coaching center hangdokpagi thoramatuda Visista Sena medals lieutenants generals LN Singhana chief guest oina sarugya khibaga loinana SDC BSF Susampur gi commandant Hidam Subon AFESAM gi thaupu busing BJP Hairuk Mandal gi president TA Sorajit Thawal Jira Parishad ki upadhyakya T Nungsi social worker and Samer amadi elected pradhan amadi member kya su sarugya khi haina su paus na phongdorakli atopa pawamana numidang da OPD legedaba angang gi hospital ama Uripok ta hangdokre Manipur ahan boina angang singi numidang na OPD legedaba Angel Children's Hospital and Vaccination Center ngasi haunabi matungina Uripok kendra gi MLA case Ragumani na hangdokre center ase hangdokpagi thoramda India Medical Association gi state branch ki BC asangbam Dr. Bevekan amadi IMC gi corporator Tawrangbam Indraji su sargyakhi center ase hangdokpaga mari lainana MLA Ragumani na phongdokibadi private hospital layeng matamda lamdam sigi miyamna sel yamna sading tawbigi awaba mayuna dun lakli Manipur asi lairaba miyoi singni hena leba lamdamni maduna nauna hangdokliba angang yoiba hospital sida layeng ba lakpasingda consent piduna matam khradi sel tan ana lengmagi thabak sathaduna miyamgi sewa tawna ba honabiyo haina appeal tokhi Mana makhatana hai hospital asigi akoibida nakna leiminariba praja miyam ku wakhal tanana amadi afaba mari ama leiduna yamna nakna satminaduna hospital asi run tawna bohona biu habu wafam se phongdokhi nauna hangdokliba hospital asigi MD pediatricians Dr. Yaikhomba nauremna phongdokhibadi hospital asida angang yoiba special doctor sing thamduna 24/7 subna run tawduna numidang pung 9 digi OPD hangduna night service ki thabak mapung fana tawgani matam suppada miyam ga aphamari thamduna khwairigi mamal tana layeng bal lawduna ningthina layeng na bahonagani hospital layeng ba lakku matamda RMO singna yenghanbegi thabak sathabadu hospital asidadi consultants special doctors singna layeng begi thabak sathagani numidang suppa OPD hangduna angang sing mapung fana layeng begi khudong saba phangangani haina su mangna phongdokhi amaromdana Nungdalal landslide thokduna lambi thingzilure Manipur gi lifeline oiriba national highway 38 Imphal jiribam lambi paringi Nungdalal Nungkaw amadi Sibilongda ngaseyu anganmada yamna sauna landslide thokpadagi lambi thingzinduna leirure landslide thokduna lambi phawnaba yadana leiba sigi pawtabadagi Manipur lengaki maikidigi lambi sengdoknaba JCB amadi proclaim na singba Thazinduna concerned authority na lambi phawnana ba lambi da paishiliba nunga madi lebak na singba sing adu kothokpagi thabak sathakhi numit yung matung pung ama phawba da lebak sing adu kothokpa loiduna lambi phawna ba yakhi adubu landslide thokliba lambi gi mapham singdi khudong thiningai oiba phibam da adumak leiri haire na su paus na palakli amaromdana Zanendra Misamni KYKL ga hiram amata da mari lainade Imphal West District Police Command gi team amana haukiba June 13 ga ayukta wabagai therapy sakta thiba humbugi thabak sathabada
Yaikhom Zanendra Elias Zanen Singa Se Kuntraga Nipan Apopugi Ming Lekidraba Yaikhom Sidam Lepam Wabagai Therapy Sakova KYKL gi active kadrama fare haina Manipur gi prinamat electronic media house kiada pau oina phone rakhi haiba pausi yumpham yaudaba sama da sama lanma pau ni haina ain thingkraba Manipur gi lahulup ama oiriba kanglepa kiol kanbalup KYKL publicity and research ki deputy secretary L Luya Khuman press thola ko sirola man hairi sirola sin hai Yaikhom Zanendra Misamni Mahaka KYKL ga karigumba hiram amataga mari leinade thawong asi lanjadaba kanglai misam miyam gi democratic rights matnaba lisangsina India loina lenga amadi masibu tengbang libi state lenga na mamang thaktagi sa tharakli be thawong ni thawong asi digi kanglai miyam pumana section laibiu haibo wafam su thamnakli atopa paw madana Tupul landslide tang asisu Ashiba sang ahum phangkre rescue operation satafamda maram zadana gari sang mathingkre None district ki Tupulda Hakchang Jun kunga mapanamadi kuntragi lona wahingda thokiba sathiba landslide atu da housing rescue gi thapa akan mawang sa thariba loina nga sinungthil pung mari makhai phawgi manungna mi ahum gi Ashiba sang Phangkhiba loina na landslide asida sikiba mi kuntraga tere sukre mi kunga manga gi Hakchang phangma ngamdana leidi landslide thopam rescue operation chathariba mafam asida masing yamlaba miyoi kyana gari thausilakpadigi rescue operation apan mathokpana maramoiduna mari lenaba authorities na national highway kuntraga tare junction point dagi makhatana gari sanglakpagi athing mathamkre hiramasiga mari leinana ngasi None district ki DC office dagi district adugi district disaster management authority DDMA gi chairperson loinana district magistrate Haulen Lal Goitena Thadorokipo order mada official yawn rescue operation sizinaba gari sing natana atai gari sing di national highway kuntraga tere junction point digi makhatana sangmar athingwa thamkre masigi matakta CSO amasung miyoi kyana sathariba rescue operation asida relief material sing mating pangnaba makoina purakpa gari sing adu highway junction digi makhatana sangsin badasu athingba thamle loinana relief material sing adu DC office ta thamlamna basu order adu pali relief material gi polam sing adu SDO Hakchang na amuk lauduna mathau taba sing na phangangani hojik Fawa Tupul gi landslide ki thawdo asida thiba khangdana leiriba miyoi kunga manga gi manungda territorial army personnel tare jawri ngang rescue operation asida territorial army personnel nipanam sum civilians manga yauna puna Ashiba Hakchang taraga humdai phangma ngamkhibani hawju fawa da phangliba Ashiba Hakchang singi manungda samaga tare suba territorial army personnel kunga matui maphamadura thabak suba BSc construction gi miyoi taruk khunjama BIPL gi staff ama masum railway gi staff ama yauri ngasi Phangkhiba Ashiba Hakchang adu ka hena patha Pumthabadagi Masak Khangdokna ba khona bada Awaba Oire landslide adu da miyoi marfuga mathai khudong thiba nangkhiba gi manungda miyoi taraga nipandi hingna rescue tawdun hospital la hawjik leyeng bagi thabak sathari Tupul gi landslide thokpa mafam asida hawjik su NDRF SDRF Indian Army CRPF Fire Service Manipur Mountaineering and Trekking Association MMTA amadi Manipur Police Personnel sing apun batim na ariba pambai sijinaduna thiba phangdana leiriba miyoi kunga manga gi Hakchang thibagi thabak kana sathari loinana rescue operation asida JCB manga excavator kuntraga ni sijinari hauji Ashiba Hakchang sing thibagi sathariba akan rescue operation asida miyoi kyana masing yamlaba gari sing da sangsilakpana maramoiduna sathariba rescue operation da sauna khudong saraba mai unhale masina maramoiduna thawdok thokpam da gari amadi miyamna sangbada ngakna sakadaba akaknaba niti niyam singsu laukthokhrari atopa pawmana piklabasu Manipur asi atai state singdagi tadana sakhatpa state ama ohenana ba honasi minister Basanta Kumar Manipur asi apikpi state ama oirabasu mausadagi lairakhiba thoidok hendokpa talent sing asi mapung fana sijinaduna India gi atai state singdagi makok thongba sakhatpa state ama ohensi haina education minister Basanta Kumar na phongdokre ngasi city convention ga Fort Worth Globals Consulting Private Limited na sinduna pangthokpa noma yoeba Globals Education conclave ta athoiba mithunglen oina saruk yaduna wa ngangkhibada wafamasi minister Basanta Kumar na hakibani Thoramadura mangna makhata na phongdokhibadi Manipur si sanakhonabagi lamdabu oiro education gi lamdabu oiro mangjin thana salibi state amani aduna hawjuk lamdamasi gi education sector da ahong puraknaba lengana kan honari thangju khudingi no back day haina lokthokuna namit asida physical activities sing modern science amadi social activity na singba sida mai pakna bu hona bada sangnaba yadraba discipline kya tambiba horakli mahiroi ama oina
ओइनब सेमबदा mahai haiba khakta natana discipline leba mathau tai maduna mahairoi singi counseling mathau tabagum yumda mama mapa oibisingna thagolon takpiba sungane haki thawra madura khetrigau kendra gi MLA Signurul Hasan India gi amadi atai country singi MBBS ta maming lairaba university kya gi mihut sing mahairoi sing madi atai marueba miyoi kya saryaki amaromdana kini fail oibidigi layeng liba surjita lupali singyang khage manga tengbangkhre Manipur gi Punjab University Chandigarh tamlakhiba Alumni singna masa masagi anga mangamba senpam khaigat naduna hauji ma kini animak fail oibidigi layeng duna lairiba Surjit Elias Bobby khaidem de lupali singya khage manga gi tengbang khusina khreari Nagama Pal Kangjabi Leirak Laiba kini animak fail oibidigi layeng bagi thabak sathariba Surjit asi Sijo Hospital and Research Institute Langolda RO oina thabak pubani Ngasigi tengbang khongsat asi alumni asigi coordinators Rosen Moirang themna lusingki loinana marueba member kya saruk yakhiari atopa pawmana SP Imphal West na lusingduna rescue operations athariba singna sana thanaba polam sing tengbang khre Tupul Railway Sub Station landslide thokpadagi mioi marfurum leibak na nansinduna laikhiba sida NDRF SDRF MMTA State Police Fire Services Territorial Army Tarasuba AR amasum local volunteer kunga manga yauna puna miyoi satruga kunga terena rescue operations sa thariba singi damakta sana thaknabagi polam kya Imphal West District ki ASP na bazar community ka kusam naduna ngasi tengbang polam sing kusina khre tengbang polam sing puba gari sing asi ngasi ayu kanglagi nungsup thangba sanathongdagi Imphal West District Police ki ASP Sibakant IPS amadi bazar community sing lusingba sing yauna flag off tokhi Rescue operations sa thariba singi damakta tengbang kiba sana thaknaba polam sing adudi sini bag ahum Ruskit biscuit box kuntra 500 ml gi packaging water yankai Godzilla box ama disposal glass lising ama AP amadi fruity box nifu ounce cake box taragamapan Parleji box tara 2020 biscuit box ahum Mare biscuit box nipan Mare light biscuit box mari Happy Cake Box tara, Kukunti Cake Box ani, Cream Cake Box ani, Biscuit Mix Box ani, Samana Kizi taruk, Walter ORS Box ani, Sapon Piece sani ni haidian su paus na makatana su fongdorakli. Atopa pawa madana miyam na Amazon online shopping service thazabiruno, Roman. Leibak sin matuna miyam na online shopping marketing gi seasonary be Amazon shopping service asi miyam na makhatana thazabiruganu haina Bisnupur district ki manungsan ba isok awang lekai digi huidrom Roman ngasi Bisnupur da pangthopa pawgi mifum amada phongdokre mana pawmising da phongdokibadi hawkibese Englishing ani ga kungi January taraga mangada mahna Nikon Coolpix B500 ama online price da lupa lising taraga treka sama panda Amazon online shopping service da lainaba order tawki Hairiba camera si deliver taurakpada battery amadi charge yarakite khudakta customer service ta paw faunaraga Manipur gi singjamai dalaiba Amazon gi courier service ki branch office ta 2020 gi February 3 da replacement order tawbaga loinana camera du makoi da pisinki replacement order adu gi deliver taurakpada di mass gainer protein powder amu oina saye du gi September thada amuk deliver taurakhi Roman high Customer service ka pawmuk faunaraga mass gainer du post office ki kuthang da muk Amazon hanki matungna makhoina Deutsche Bank ki check ta huidrom Roman masagi mingda account pay oina check ama tharaki madu bank ta deposit tawa matamda laukthokpa yakhide makhatana customer care da hanjin phone tawraga su account hablak lagani haina pakhum piraki adubo senpu maduringa si pawu phangmo leitri aduga Microphone amasu Amazon leiba matamda su yadaba ama amuk thazilaki asigumba thaudoshine Amazon online shopping asi thazaba leitre maduna atai online shopping service sing da asigumba asoiba lana ba tawba amata thengnadri maramasina miyamna Amazon shopping service asi thazabigano haina mangna phongdorakli manaba pausi da phong mato papaw mana coronavirus layung uthokpa lising taraga taruka samaga ahum nauna thengnare phamsena bana lak ama lising taraga mathu hele Manipur ki tare jauna India pumigi oina COVID anaba lising taraga taruka samaga ahum nauna thengnari haina Union Health Minister gi ngasi nomaijing nimiki ayukta thadorakpa wa phongda hairi haukiba pung kunga mari da anaba kuntraga mathu shiki miyoi lising taragum daga samapan kunga mapana naba phabadagi research tawki hairi
Makasa tharak poina ngasi state si goriba COVID-19 update myam na thamjage ngasi gi COVID-19 si myam khawang khalapagi mami mo uri myam punna saksin minabagi matam yorabra haina khanjai ngasi punna miyoi taraga taruk nawna COVID-19 na positive oiba thengnaragle aduga ngasi goriba positivity rate sina 12.7% ni haibadi apun boina miyoi ngasi samga kunga taruk nawna covid test toba matamda miyoi taraga taruk nawna COVID-19 na positive oiba thengnarakle हारिबा मियोय तरागा तरुक असि संडल डिस्ट्रिक्ट की मियोय मा इम्फाल ईस्ट की मियोय तरुक इम्फाल वेस्ट की मियोय मपन पुना मियोय तरागा तरुक नि अदुगा मियोय अमत लखिदबगी क्लेम लाक्ते लोइसलकपोइना पन्नम पौक्सी द फोंग बतो पाव मन बीडीएफ सिंगी डिमांड पिथोक्त्रबदि अकन मखोंजंग लाकदरी मणिपुर लेंगना मतम कोइना बीडीएफ सिंगबु थेमदुना थमलकपना ngasi बीडीएफ सिंगी अपुन ममी फमना बीडीएफ सिंगी डिमांड पिद्रगदि मौलांग पोक फावबो असौब इहो अमा संगसिनना बसेम सादना लेरे हैना थबाल डिस्ट्रिक्ट बीडीएफ वेलफेयर एसोसिएशन की पब्लिसिटी सेक्रेटरी के विक्रमना थादोरक बसिरोल अमनसु फोंदोरकली सेरोल सिन्हाई बीडीएफ सिंगना मतम कुइनदगी तांदुना लाप डिमांड सिंग मरुइना बीडीएफ सिंगी सर्विस आरआर सेम्बिनाबा मदि थागी ओनरेम हेंगतपिनाबा अइब सिरोल क्या से मिनिस्टर पिसिनख्रबसु ngasi फाव थवै बिदना मतम कुइना नमसिनदुना थांबाबु यानिंगदे हाइरदुना ngasi थौबाल डिस्ट्रिक्ट बीडीएफ वेलफेयर एसोसिएशन सिनदुना थौबाल डिस्ट्रिक्ट की मफम अमदा डिस्ट्रिक्ट सिगी बीडीएफ पर्सनल सिंगी अपुन मफम मफमदुना बीडीएफ सिंगना स्टेट गवर्नमेंट तकनदुना लाप डिमांड सिंग अतुबु मतमदा पिबिद्रगदि स्टेट गवर्नमेंट की मथक्ता ऑल मणिपुर बीडीएफ वेलफेयर एसोसिएशन संगसिलक मखल मथियल की अकन इहौसिंगदा थौबाल डिस्ट्रिक्ट लैरिबा बीडीएफ मेंबर्स सिंगसु अमत ओइना खोंगफम होंगदना सपोर्ट तौगनी हाइना ngasi अपुनबा खोलाव अमा लौमिनाबगा लोइना वरेब क्या अमा लौख्रे अमदि बीडीएफ सिंग मसा मथंदा पेट्रोल हाइजिनदुना सीजरगनी हाइना वसख्रे लोइसलकपोइना तोप पाव मना इदौ तोंगलगा लागी फिजोल सिलुबा नुंगसीना मियामदा सेंगदोख्रे लालबदी लाले हाइजब ngambagi थौना लैबा नुंगसी थगली लुफ्तरा इदौ तोंगलगा लागी फिजोल सिटपमदि लागी फिदा मखोंना नेटलुबा थौदाम नुंगसीगी थौंग सोशल मीडिया दा वायरल ओइखिबदुगी मतांगना ngasi लुफ्तरागा पुना फमिनदुना यानबा पुरखिबगा लोइनना मियामदा लाले हाइना सेंगदोख्रे लुफ्तरा दुदी उनाक्सु अमिकोप HRDM कफा UCS CK कवा NYLAK WWOK सितुआ मदी सुकनी CCS के ऑफिस ता पांगथोप पावग मिफमदा इबुदाउ संगबनी हाइबा थौदाम लाइसंग थेमदगी थौदाम नुंगसी लैमना सेंगदोकलदुन हाइ आइने इदौगी थौरम तौजबदा पामजबदगी इदौना पिरकपदगी सेसरुबनी मदुना लेबाक मियामदा सांदोकलुब लैति आंगांग अमना फोटो कापलग सोशल मीडिया दा थागलकपनी आइना उसितब लैति मदुदा आइना सेलिबा फिजेट थाखिबा फियदु मियामना पामद्रबनिना मतुंग अमुक हना तौजरoi पावगी मिफम अदुर लुप तरागी मैकेदगी फोंदोरपदा नुंगसीना तौखिबा अरानबा थाबकसिंग मसाना लाले हाइबा खंगजरपदगी मियामना थौना लैना सेंगदोकपसि थगनिंगाइनि लालबदी लाले हैना सेंगदोकपदा करिसु इकाइनिंगाइ लेते लोइनना लाइगी थबक थोरम तौबदा आइखोइना थिंगबा अमता लैजति लाइगी ड्रेस कोड अमदी अखंग हाइसिंग तानरगा लेपनना बहोनरी हैनसु पाउसना फोंदोरकली हौजिकोइनदि म्याम पाउस मतांग से रुसिनजरगे मसु म्याम पुना अनौब अपडेट ngamiनसी एंड थैंक यू